Maheiroi Singna Tamliba textbook Lairik Asi Manipuri Londa Handoktuna Maheiroisingda Tamhan NABA HOTNAGADABANI HAINA IBOTONSANA Girls Higher Secondary School gi Maheiroi KAYAGA LOINANA Manipuri Students Federation MSF ka PUNNA KHUTSAMNADUNA Human Chain SEMDUNA KHONGJANG CHANGSINKHRE KHONGJANG adugi matangda MSF ki General Secretary Sundar Kumanna khutyek piduna thadrokpa cherol amada ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯃꯤꯒꯤ ꯂꯣꯟ ꯇꯝꯕꯤꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯋꯥꯠꯂꯛꯀꯅꯤ ꯃꯅꯤꯄꯨꯔꯤꯒꯤ ꯏꯌꯦꯛ ꯏꯔꯣꯜ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯄꯥꯜ ꯁꯨꯕ ꯁꯦꯗꯨꯜꯗ ꯐꯥꯎꯕ ꯆꯟꯗꯨꯅ ꯂꯩꯔꯕ ꯂꯣꯟ ꯑꯃꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯕ ꯍꯥꯏꯕꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯁꯨꯞꯅꯝ ꯁꯥꯁꯟ ꯇꯧꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒꯤ ꯄꯥꯡꯈꯛꯅꯤ NAP 2020 gi matung ina magi maramdam gi oiba mamalon singda mahai masing tamhangadabani haira fawda aikoi gi manipur dadi madugi taina onabada ngasisu lairi masi athuba matamda thabak oina mari lenaba singna onthok piduna manipuri lon singda mahai masing tamhangadabani masigi matang dasu governor da MSF ki maigedigi memorandum pisin kiba laikre hainasu makataki ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯪꯁꯤꯡꯗ ꯆꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤ ꯏꯃꯥꯂꯣꯟꯗ ꯇꯝꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯆꯪꯁꯟꯈꯤꯒꯅꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯂꯣꯟ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯕꯨ ꯁꯨꯞꯅꯝ ꯁꯥꯁꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ namtharaga thamlambagi chatnabi adu hauzik lairiba laingak asinasu aikhoigi manipurda masi aduma namchalaga thamle haibada haimanba thokmoi aduga iroinana aikhoigi NAP 2020 dasu aikhoigi mayek sengna palle madudi karino hairakanda da aikhoigi tongan ba magi lamdamdugi oiba maron mayak haibadi mamalonda mai masing tamhanabagi khudongchaba asi phangangadabani hairagasu aikhoigi manipurdagi madugi khudongchabadu aikoi ngasi su phangande thabak oina paikalakbagi mamisu taba ude masi athuba matamda thabak oina mari lainaba department singna mari lainaba education sector singna yengjanbirakanda da manipurda su aikoi manipuri gi tongan ba group sing tangup singji tanjanabagi damakta aikoi masa gi mamalonda mai masing tamhanabagi khudongchaba asi athuba matamda phangangadabni kariguma phangandaba taragadi human chain SEMDUNA kholau kaya lauduna changjaliba asidagi henba kaya ama khongjang kaya su changsilakpa yai haibasi mari lainaba singgi mafamda Manipuri Students Federation MSF mai kaidagi thamjage